Rahul Gandhi Manipur Thunglakhibaga Loinana Jiribam Amadi Churachandpurda Chattuna Lanjennarabasing Unakhre Pawasi Ngasinungtil Fonkiba Pandam Pausi Dagi Lokhatsavane Opposition leader Suwaidiba Congress ki Luchingba Rahul Gandhi Ngasi Nongmei Khongcheta Manipur Thunglakhibaga Jiribam ki relief camp da Sangjafam Lauduna Lairibasinga Unakhre Rahul Gandhi na Jiribam de hek Yaurakpaga Jiribam Higher Secondary School da Hangliba relief camp da Sangduna Mafam aduda Lairiba Miyamga Unaduna Awanungai wari sanakhe wari sanabadu relief camp aduda sangjafam lauribasingna irang manungda makoigi mayum makai mai thadokhiba senda lambi lairektaba awana kaya yauna ingtapa puraknabagi matangda paudam lakpa kaya adu ningthina tawaga loinana maki maikaidagi angamba thakta honaduna miyamgi wakat asibu parliament da pukhatkani haibaga loinana irang asibu loisinaba mateng pangnaba amadi masa-masagi mayumda hanjilhannabagi khongthang paikhanaba leingakta akanba mawongda taksinkhre haina thajaba pikhe Rahul Gandhi ki Jiribam khongchet aduda Manipur Pradesh Congress Committee gi lusingbasing maruwaina CLP leader Okram Ibobe MPCC ki president K Megachandra amadi CWC member Gaikhangam su loinakhe opposition leader asina Jiribam da lakpa matamda mafam adugi miyamna lambi gi mataida Congress ki firal paiduna ngaiduna leinakhe Loinana mahangna district adu yaurakpa matamda miyamna taramna okhe tungda Rahul Gandhi Jiribam dagi Imphal International Airport ta thunglaba matung nungthil pung amaga minute 30 rom taba matamda Churachandpur district ki damak khongsan khe luchingba sina Churachandpur district hek thungbaga mafam adugi tongan ba relief camp singda sangjafam lauduna leidiba singa unaduna makhoigi oiba awa ana yauna wari kaya sanakhi haire Rahul Gandhi na Churachandpur khongchat ki halakpada ngasi nungthil Bisnupur district ki manungsanba Phubala High School relief camp da changduna mafam aduda lairiba inmate singa unakhe unabaduda Inner Manipur Parliamentary Constituency gi MP Akoizam Bimol CLP leader Okram Ibobe MPCC ki president Megachandra Sugnu Kendra ki MLA ke Ranjit yauna Congress ki MLA sing luchingba sing saruk yakhe unabaduda relief camp da lairiba singa Rahul Gandhi ka kariwari sanakhi amade kari wafam thamkhibagi haiba wafam amata Rahul Gandhi na phongdokhide khongset aduda saruk yakhiba Bimol Akoizam na phongdokhibada thokliba thokdok asi indigenous people singi life ke dignity ki question ne Modi amasung Rahul Gandhi leader ani asigi khenaba miyamne hena khangbiram lagani haibaga loinana life ki dignity fangnaba khanthamina si haikhe tungda Imphal da laktuna Manipur gi governor Anusuya Uike unaba Rajbaban da sangkhe masigi matung pung tare taba matamda BT rota leiba Congress babanda paumi singa unagani haire Kuki jo singi demand Sougatpinaba ITLF na Rahul Gandhi da Taksinkhre Kuki jo singi socio-economic amade political goal fangnaba Congress ki manifesto da yaukhiba political settlement gi wafam thabak to onthokadabane ITLF pawasi ngasinung thil phongkhiba pandam pausi dagi lokhatsavane Manipur da Kuki jo singna taliba demand asida Sougatpinaba amade Kuki jo miyam gi awaba kogan binaba amade Kuki jo singi socio-economic amasung political goal singadu fanganabagi dama Congress party gi manifesto da yaukhiba political settlement gi wafam mapung phana thabak to onthoknaba Indigenous Tribal Leaders Forum ITLF na opposition ki luchingba Rahul Gandhi da aiba cherol piduna Taksinkhre ITLF ki chairman Pagin Haukhip amade General Secretary Muwan Tombing na punna khuyek piba aiba cherol aduda Rahul Gandhi na Lok Sabha ki opposition luchingboy na makhata na thodang lobagi damak Kuki jo miyam na harau tayamba utpaga loinana thagatpa phongdokhe Manipur da thokliba irang asi loisinaba amade mafam asida ingtapa puraknabagi matangda leptana honaba sigidamaktasu thagatli haiba wafam sing thambaga loinana tongan ba wafam nipan pukhatuna Rahul Gandhi ki pungning sing sinkhe wafam sing adugi manungda Kuki jo singi oina state government leite haujik leidiba laingak asidi Kuki jo sing tathi tawaina tawe loinana akaknaba phurup ama khaktabu saugatle state BJP laingak asina maram oiduna Kuki jo sing na masing thingamdraba singna basing mayokna re Chahi ama helaglaba irang ase miyoi kaya laikhidre kaya na mayum makai thadokuna lanjennare makhata na miyam khudong thiba kaya thengnare adubu security gi phibam de phagalakpagi wafam leite missing yamjadaba minority community ama oina arambai tengol ama de UNLF kumba militant group singi attack mayok na duna awaba aki tuzungba magi makhada leire chahi ama helaglaba lana sina maram oiduna Kuki jo singna khundaba mafam singda chana thaknaba polam sing maruwaina Nongmada sangdaba yadraba polam sing phauba pusinbada athingba piduna lakle itatatana athingba piduna lakpa sigi manungsanna icham samba medical supply sing phauba Kuki singna khundaba mafam singda yahondanaba athingba pire
masina kuki miyam gi punsi mahing da chauna sogal le kuki zo singi lanjena dunu leiriba miyam gi fibam aduki matik sok le relief material sing amenity singi awat pa leire kuki singna khunda ba mafam singda public infrastructure semjin sajin ba yauna atopa chawkhat thawrang gi thabak thawram khudingmak leptuna leire adumakpu mitai na khunda ba tampaki area singda de khudong chadaba khudingmak mapung phana phangle lambi fauna khidavana maram boiduna kuki zo miyamna manipur gi wangmada sanavagi damak khwaidagi nakpa airport oina kilometer 450 tangai fadana chatpa mathau tare kuki zo singna manipur gi capital imphal da chatpa yadravanina state lenga kasina piba khudong chaba sing phangdre masina maram oiduna kuki zo singi thabak phangbagi khudong chaba sing mangle masina takbade state lenga kasi phongna nakal na makhaki lepli haibasine loinana thokliba irang asina maru oina technical line sing da leiriba mahiroi singi mahitam phamamade head office sing imphal da leivana maram oiduna mahiroi sing da su nakoina na saitheng piduna lakli haiba thambaga loinana haujik thokliba irang asi loisina bagi damak athubada political solution purakpa mathau tare haina Rahul Gandhi gi pungning singsinke Jiribam da Nongmei Kapsillakhre Chennabani Haiba ani Faduna Wahang Paohang Chathakhre pawasi ngasinung thil phongkhiba pandam pawsi dagi lokhatchavane Rahul Gandhi ki khongsat ki mangoinana ngasi ayuk angan bada Jiribam da kuki khulai paiba singna security force ki gari da Nongmei Kapsillakhre security force ki gari da Nongmei Kapsillambagi thokdok ase Congress luchingba MP Rahul Gandhi na mayum makai thadokuna relief camp da leiriba sing unana bagi damak Jiribam district ta thunglagadaba pungkhara gi mangoinana thokhiba nei police tagi phangba paw gi matungin na thokdok asida Chennabani Haiba mioi ani fare makhoi ani gi mathakta haujik Wahang Paohang bagi thabak akanba mawong da sathare amaromda ngasigi attack aduna maram oiduna security force ki gari adu Nongmei marugi makhul kaya marum leiramba thengna khe loinana faraba mioi ani security force sing na makhut tungbun aduna pukhiba khunja singna uhawi haire nakal amaromda police tagi phangba pawda ngarang nomidang insurgent group sing oiramba yabagi chingnaba leiba singna Jiribam da yum ama mai tharam khe adubu phibam adu khudakta laksinduna yum adu maina tumna chaklam gadavadagi kanba ngamkhi haire